ngasi numidang wiramda phonghiba kangli pakimera pausena headlines oiduna phongli Kuki militant Singna Akanba Lanfam Oiriba Pukhao Santipurda Khul Ngakpinaba mioi masing Yamna Leitre manungge warolda handa Kuki militant Singna Akanba maungda Lanfam Oiriba Impal East District ki manung sanna leiriba mitai Khul Pukhao Santipurgi khunja ayamba khuladu da leiba ngamdabadagi hojik Pukhao khapam hairiba khul asida changjafam loduna leiri aduga Pukhao Santipur hairiba khul asi ngakpi senbinaba khul ngakpa mi masing yamna leitere maduna mafam asida khul ngakpasing lakpiduna khul asibu ngak senbibagi thodang lobiduna Kuki militant singdagi makhota khul asi ta khidanaba honabiyo haina khunja singna phongdorakli khunja singna phongdorakpagi matung inadi hojik sirabasu sina khul ngakpagi thabak tawgani haiduna khul asigi khunja naha mari manga songthoktuna khul ngakpagi thabak chathari masida UFO gi thomi singna khul ngakpa sida mateng pangbiri adubu khul ngakpa masing yamna leitabana Kuki militant singna landarakpa matamda mayoknaba ngangmadra haibagi asoba singnaba ama leiri haina phongdorakhi khunja singna thamoi sengna phongdorakhibadadi Pukhao Santipurgi hojik oiriba phibam asi Manipur lengakna khangbidriba asi karigino athuba matamda Manipur lengak ki min engjangbi duna khul asi ngak senaba state security force na singba thajinbiu loinana khul ngakpa khunja singna mafam asida laktuna mateng pangbina baso haijarakhi madu natrabadi hojik oiriba phibam asida Kuki militant singna afaba makhalgi nomai amadi bom sijanaduna landaraknabadi khul asi khudum chankhibada yamna laina thokani maduna Manipur ki tongan tongan mafamdagi khul ngakpa isale naw singna Pukhao Santipur da lakpiduna khul ngakpa ki thabak tawbina baso makhul lonaduna haijarakhi